Nupi IPS officer da ot Neiba Leikhide AR Chatliba tha sigi trama panda moredagi halakpa Anupam kauba Nupi IPS officer amabu kudeng thabi checkpost Assam Rifles ki jawan amana ot naiduna moles phawba tawki haina maral sirakliba wafam asi yumpham yaudabani haina Inspector General Assam Rifles IGAR South na thadorokpa cherol amana hairi cherol asina makata na hai numit asigi nungtil pung anirom tarakpada tata sumo mo machu registration number MN01Z 6243 ama National Highway number 102 da moredagi Imphal tamna lakpada kudeng thabi checkpost mapada mafam adu da hana check tawna ba queue da leramba gari sing adu kanthok laga check tawpham adu lanthok tuna chatkinaba hotnakhi maduda mafam adu da duty taduna leiba Assam Rifles ki personnel sing aduna gari adu bu kham laga maduda tonglakliba mioi sing adu bu masak taknana ba amadi checkpost adu da khamna chatke tawriba adugi maram hangki maduda gari aduda civil dress da tonglakba nupi officer amadi khulai paiba mahaki escort sing aduna phajadaba wahi sing sizinaduna machin khumba horakhi masi gari aduda yauriba chingnaningai oiba polam sing check tawdana ba oiramba yai kayarak hanna Assam Rifles ki personnel sing aduna nupi adubu masak taknana ba hairaba su nupi officer aduna masagi masak takpagi muhuta personnel sing aduda onsinduna mahak kanano khangdabra haina wahang hanglakhi masigi matungda gari manungdagi nupi aduna checkpoint aduda photo kapa horakhi masida rifleman PK Pandena photo kaptana bak thingki asigumba nupi officer asina napal kaba madi sensitive checkpoint asigi chana kanglon sing thugaiduna thabak torokpadagi pamdaba thogdok asi thokkibani panba yabadi nupi officer amadi mahaki escort sing asi makhoigi khulai singa loinana topa escort ki gari amata yaudana civil dress da mahaki jurisdiction gi wangda lakhibani thogdok asigi matungda nupi IPS officer asida taragani thoya Assam Rifles ki commandant amadi kuntaruk sector Assam Rifles headquarter ki deputy inspector general na yasinaba puraknaba khanghanki adubu nupi officer aduna jawan adu mahaki mamangda khungupna tararak thau madugi matungda yasinaba puraksi haina phongdoki hairi cherol asina makata na hai lakliba Republic Day asigi yenglaga National Highway 102 Imphal more lambi asi hanadagi hena akanma mawongda checkshin thorang lokhotuna leiribani asigumba matam asida counter insurgency gi yamna sensitive oiba mafam amasu oiriba kudeng thabi checkpost asida mangjonguna paw amata su pirakpa tawduna khulai pairaga civil dress da lakpa sina mafam asida duty tawduna leiriba personnel singdadi achauba apanba ama oiri thogdok asigi matangda nupi police officer asina sirakliba maral sing asi yamnamak impham yaudaba loinana mahaki officer ama oibagi matik mayai adu lana sizinabani maram asina awang nongpoki miyamgi yaifanaba leiriba Assam Rifles na asigumba thawong asida tumina khak leithokloi hiram asida kupna thijinduna achumba sengba adu puthoknaba honagani January 18 gi thogdok adugi matangda Assam Rifles na thijinbada IPS officer Anupam asi mahaki official duty manungda lona yadaba mawongda Myanmar da changduna chingnaningai oiba polam khara leikhi haiba khangba ngamle mahakna Myanmar da changduna chingnaningai oiba polam sing adu leiraga mahaki gari adu da hapchinba adugi video Assam Rifles da leire hiram asida makatana kupna thijinbagi tangai phadaba leiri loinana video sing asi matang chabada media da thadorokani haina su serol asida palli thokriba thogdok asi nungthil pung ani taba matamda miyamgi mamangda thokiba thogdok amani masida masagi khulai paiba escort sing yauriba IPS officer amada Assam Rifles personnel amana molest tawduna otnaibagi thabak tawi hairiba si oithokpa yaba wafam amasu natte tasengbadi nupi aduna law khongduna AR personnel aduda chaiduna mahaki escort mari aduga loinana makhoigi gari adu check tawhandana mafam adu lanthokna bohona khibani thogdok asi tasengnamak officer aduna power lana sizinabani mahakna nupi ama oibagi kudongchaba adu lawduna miyamda amadi atei atopa agency singdagi minungsi adu phangna bohona bani ningsingba yabadi mamangi chahi 2019 gi January dagi hojik phawbada kudeng thabi checkpost asida Assam Rifles personnel singna tongan tongan ba thogdok chamaga kunmanga dagi lupa crore chawnga henbagi drug sing phagat khiba leirabani hairiba si mamangi hokiba chahi mangagi apunba masingdagi hena yamlebani asumna matam kayagi mamangdagi Manipurgi hawlagliba naharol sing asibu drug ki khayatagi kannana bhonariba Assam Rifles singda asigumba yumpham yaudaba maral sizinba haibasi yamnamak laibak thibani haina cherol asina makatana hairi